mayam bukrum jari impact TV Manung Hutna miyang tabri bo puno po aham tram oksari loina handak set khibat January gi tang marida Manipur yauna awang pok lamdamda yuara hakiba 6.8 Richter scale da yuara hakiba da maram odana Manipur da leiba paka amasung kasa building kya amang ata thoki baga loina Manipur gi yamna lemjani ngo ba malem da amatanga ba ima kaitel ahum gi manung da ani di akhoi gi akai atoi thoki ba maram odana hoji akhoi gi thabak अखोई की परफॉर्म फमली भी इमा इवेल क्या द साउंड अकाबे पीरी हौजी लिसिंग अहुम की मतकता युम पुरी बे इमा इवेल क्या ना हौजी अखोई की परफॉर्म फम फंगदबन मरम ओइदना कंगाउ नदना लेरी अदुबु ngasi बावदा मणिपुर सरकार न मतिक साबा टेम्पोररी मेजर्स नतना परमानेंट मेजर्स की थब अमता पाइखतबन मरम ओइदना लाखलिबा तांग 35 दगी हौना करिगुंबा अथुबु मतमदा थबक पाइखतपा हौद्रगदी मणिपुर कैथेल फंबी अपुनब लुपना अकनब खोंजंग जंगसलगनी हबो वफम सीट लेखरे हिरमसकी मतंगदा खननननबा अखोई अनिसब स्टूडियो द लिंक्स लेबसे आमतदा आई एक्सट्रीम राइटर लेबसी हेमंत कुमार निगोंबा एडिटर वेलन पाव मणिपुर अमसुंग मैते मेक एडिशन तमबु तराम ऑक्सरी एंड वेलकम टू मनung hutna अदु आई हेक राइटर लेबसना एल मेमा प्रेसिडेंट मणिपुर कैथेल फंबी अपन बलुप इमा बुसु तराम ऑक्सरी अमसुंग वेलकम टू मनung hutna इमा करिगि दमक तन हतकी मतंगसा तसेनमु मालेम द यामना साउथक चनिंगाई ओरेबा इमा कैथेल हाइना सटखिबा 2010 गी अखोई कनो तांग मरीदा November October mari haigatra akhoi gi kano mari sta samna November mari da akhoi gi Sonia Gandhi amosung matam du gi Union Tourism Minister Kumari Selja yauna yamna awang bathak ta akhoi gi sanga dana Manipur gi UPA government gi yamna pride ni yamna so achievement ni kaina to gi dana numit adum ta tribal girls hostel amasung akhoi gi tribal market amasung Muslim girls hostel mayam ga sanga dana to gi ba yamna big bang da thabuk to gi ba adu Manipur sarkar ga so ba achievement ne lauthokiba UPA government gi asobe achievement ne lauthokhra matungda sahi taru phadringai da akhoi yamna lupa crore humdra sang NBCC na sagiba kaithel asoba ni ningkhaire bse imagi mota Manipur bu malem da ima kaithel nam saktak libasa karamba saithing ne na lawi mase piri mase things masi kaino si malem da masak tai bai khoi gi ima kaithel sia masi khoi gi state government na dia government gi mateng lawraga sabane ne yam chawthok taru basa हंदक की जोर हाबसे निखाइरकपददि याम इकाइनिंगाई ओइबा याम थबुक सुनगाई ओइबा पोट अमनेना आई थमजनिंगी मरमदि साबगी निखाइरकप मतमसिदा मनुंगदा खोगी पिलर सिगी मनुंगदा खोगी प्लास्टिक हापंबा अदगी मौंग मरिन तादबा चही अदुगा कैथेल अहुंगी मनुंगदा अनि मना निखाइबा अमना निखाइदबा अदु अरगदि मसी सारिबा मिसिंगसे सिना क्वालिटी कंट्रोल तहोगदबा हाई तारे मसी साबा मतमदसु अखोइदा पेंदबा कयाम लेखि गमेना मसी सा मतमदा कनागुबा मी अमता खैथेल सि चंगी हाइबा यादेबा मी अमता संगनखिदबा करीमता येंगे मोंग मरिन करमाइ तोबनो खोटपनो हाइबा कांदा मी अमा भाउ संगनदना मोइना लोइना सराउंडिंग जिं खाजलगा सागिबदुना मरम ओरगा कनागुबा एक्सपर्ट नत्रगा कनागुबा एनी अखोइगी मिसम प्रजाना हाई तारे मदो अखंग अहि म्याम अमसु यावनी प्रजागी मियंग चंगमबा अदुगा प्रजादा फ्रीली ओइना उहल्लकांदा सानबो रमदि निखाइरोइद्रा हाइबगी अइगोंदा थाजजबम लै अदु उहौददना मोइना तौनिंग मोंगदा तौहरकांदा सेक्सल हौदबदगी क्वालिटी कंट्रोल तौहदबदि निखाइबनी अदुना ngasi अइखोइ अवाबा अदगी थमोइ सोकनिंगाइबा इमा कयामगी इमा लिसिंग अनिगी मथक्ता ngasi फमफम लेक्तदना चानिंगाइ थक्निंगाइ लेक्तबा इमा कयाम यावबगी अवाबसे मसिदा थमोइ सोकनिंगाइ मतमसिदा खोइ मणिपुर गी मैरा पाइबि नत्रगा कैथेल हदि द सिंबल ऑफ पावर आइना हाइनेमनि मणिपुर की राजनीति पॉलिटिक्स के अर्थनीति की एवरीथिंग की पावर से कैथेल संगते हवे मणिपुर कैथेल सिदगी हौखिदब इहो अमता माइ पाकिदेबा वखलन सुले करिगिदमक्तनो अस्याम पैसा संग करो हुमद्रा संग साब पैसा दा इमाइबेल सिंगसिना यामना पंगना लेथुरिबो करिगिनो मखोइना हाबि यादेना लेथुबसे होइता निंगमदब पोलकप्रा नत्रगा थाजरुने हेरु वसे हुजिक्ता द निंगमदब पोगले मरमदि मोइना हाइबा पोतुदा इखोइना याम समना थाजरुबा हाइतारे गमेना मियामगिदमता प्रजागिदमता म्यूट खल्लगा मियामगिदमता याइफरनो तौने हाइबगी अदुगुंबा चाउथोकजबा आशा अमदा लैरुबा अदुगनि मदुगि उना तैनबदा ngasiदी उरेबा अदुना ngasiदी कपनिंगबा साउनिंगबा नुआइतबना पिक थनगरे खोइदा मरम अदुना तांग त्रांगदि अखन खोंजं चंगसिंग दौरिबनि तौ मतंग सिलाक्सनिंग सि NBCC नेशनल बिल्डिंग कंस्ट्रक्शन कॉर्पोरेशन दा कंपनी दा लुपा करोड़ हुमद्रा पिरेकांदा मणिपुर प्रजा मियाम अपंग बसिरगा एस मसिदि मपालम गे अफब कंपनी नि अखोइ स्वाइदि निगदि ओरमदु स्टैंडर्ड जौदे खोते का हरकांदा मपाल गी मीगे संगंदबि इवन इमा मयामगा यंगंदबि गे त्रकांदा मनुंदा प्लास्टिक याव मे हाइ पोस्टदि तसिंगनो मसिगी नॉलेज से गवर्नमेंट लेफम थोक्तरा मसे हंदकता वर्क्स मिनिस्टर न फोंटोक कि बिम PWD चेनते अमसुंग मणिपुर सरकार गे इन एनीवे अमता सिने दहाइजे हाइ हंदकी ओइरो फिम्स दा सरकार से तसाइन मासे लेथोकपदा मतिक साब्रा सादब्रा याफम थोक्रा कमाइना लेथोकदोइनो गमेना मणिपुर गमेना
पैसा पीरिनी सेल पीरिनी अदुसु सेलु कितना नती 70 crore ने पीरे से अदु कनागे खुथांग दगी पीगे कंदा पब्लिक वर्क्स डिपार्टमेंट की खुथांग द पीरिने अमदुदी वर्क एजेंसी ओइजबई वानी पैसा दे सुना कंदा डिपार्टमेंट अमदगी चलने अदुना PWD नत्रगना होगी सॉरी लेंगा की कनो से मशीन याम मतम चाना यंगन याबगी मतम याम फजना फंगी अदुआ हक सुले मधुकी हकता लेती हैना चीलिब कांगुसे अइदी मोइगिदमक्ता अइ नुआइतबा अमसों अगंको फावी मोइगी वाखलोंजि करिनो सिनिदा अइगी लमदा साबा सेंट्रल प्रोजेक्ट पु ओरसो अइगी लमदा पाकटपा अइगी मियामगिदमक्ता पाकटपा प्रोजेक्ट पु मणिपुर गवर्नमेंटना मोइ खुदांगसु पिसा लाइबा अदुगा मोइगा मरि लेनदेना मोइना नाथोकनाबो होनाबा हाइबसिदि सिदगी हेना अइदी पंगबा थौसिलमा वाहि अमा लेतेना अइदी लौइ अदुना मणिपुर गवर्नमेंट चेनबा यारोय मणिपुर गवर्नमेंट आई सुसीदा मा नाथोकपा यारोय अदुगा ngसाइगी क्वालिटी कंट्रोल तौरगा साइ नत्रगा सादे हाइबदुदी अखोइना सिदा हौजिक नैनबनसु यारोय सब चाबा अखोइ प्रॉपर इन्वेस्टिगेशन हागद्रा कनोमा फजना थिजलगा खंगाहि म्यामना थिजलका ना खंगनी अदो अखोइना सम चुनबुंग ओइना हाइतारेको अखोइ मिन मंगसु होद्रे ताबदा असिगे सोम चाव प्रोजेक्ट अमस पाक मदमदा लेंगुइ मयाम चाम खिदि हाइना ताइ ताबदा लेंगुइ चामदबा मणिपुर द फंगिबा लेंगुइ सिंगसि चामदना सिनबा याबा लेंगुइ सि याउदे कनोगी खोगी काइता लेबाक am याव पोट अमनि अदुना मसि लेंगुइ बु चामद्रगदि कैम कांद्रे अदुगा इसिंग साइबा हाइबा पोसे इसिंग बु फजना साइद्रबा असदुगदि ngसाइ फजना क्वालिटी कंट्रोल तौना योर फजना हापगसु यारोयेबो हौजिके अखोइना ngसाइगी इमारा ताकपिरि मनुंग द प्लास्टिक मैम योरमी हाइबा पोसे सिना ताइदी लैंग्वेज निंग थिना सामदी हाइबा पोट अमा अखोइ अदुम उ फंगेबा उ फंगबसि करिगिनो अखोइना मोइसी क्वालिटी कंट्रोल तौना साइ सादे हाइबा पोसि नैनबगी महौसे हौजिक नैनदेबो मोइनो हौजिक नैनदि कमाइ तोगेदा कमाइ तो सनबा यागदगे सिक्तनेबो अखंगाई रुकी की मैम कनोगी गुवाहाटी की अतगी कलटा की मैम कौरीसिंग के तैदि कमाइ तौना सेमजिगे हाइबा पोनेबो अखोइना पामिदी कमाइ तौना सेमजिगे हाइबदुना सेकंड प्रायोरिटी ओगेदबनेबा अहम प्रायोरिटी रेस्पॉन्सिबिलिटी फिक्स होना क्वालिटी कंट्रोल तौर साब सादब है नतना यारो है वानी अखोगी बीटी अखोगी फ्लाईओवर रोड साबी मतंग से प्रजाम याम हानि की मतमता मागी एक्चुअल लेंथ की करिब फिवम खरदगी टेंशन के हेबी पाव मसु तारे अदगी हंतक अखोगी सोनिया गांधी ना अखोगी नमदना अखोगी इनोग्रेट तौबसी इवन ISBT लुसंदबीदे इनोग्रेट तौकी इसिल ngasi बाउद कंप्लीट तौदरी मसी मिरांग थुबगी फिल्म अमु खक्ता लेरे अदगी हारिबा अखोई चाही तरु फाद्रिबा कैथेल संगसी हंतकी यामना 6.8 मैग्नीट्यूड टू योर हाबदा किंथरकपा अदुगा मोर देन 50 इयर्स सुबा अतोप बिल्डिंग म्याम द किंथदबा हाइबा सिना ताकपदी अतोप हिरम कयाम दसु गवर्नमेंट पाइखलपा प्रोजेक्ट स्कीम म्याम से सिंबगी फिल्म सी लोइना लेरमगदो मामरा अदगी अतोप ऑप्शन अमदना 10 assembly elections की मांगोइना achievement of the कोई SPF government उतना फोन कंदा तंगाई फदना हाथ होतु तो थबक अमदि ने लोग क्वेश्चन सी यामी पाखुमसु यामी अहानबदा अइना हाइजनिंगिदी ngसागी सोनिया गांधी ना इम्फाल ला कांदा नमदुना हाथुना हेक्ता कनो तौबा हाइबदुदी नते सिदी सोनिया गांधी की मराल नते मणिपुर गवर्नमेंट की माल लाइंग सीमता हलौजी हाइबे पोट अमा खतंग पुसलकपनिना मदद लालगसु मणिपुर गवर्नमेंट लांदोइनी सुमिको से माइजे मणिपुर गवर्नमेंट लांदोइनी अदकिदी ngसागी क्वालिटी कंट्रोल तौबा तौदबा हाबनतना अयुकी गिनुदांगना सब खाइदो कांदा थबक सुर कांदा पोसी यंगसी कचेल अहुमने लेरिसे अदु कचेल अहुमसी याम लापना त लेबसु नतबा योसबी अहुम दौना मखों अहुम दौना लेरिसी लंबी अममदनी खल्लिसे लंबी पाके पाबदा फुट चामंगाई पाके पाबदा फुट चामगी मनंगदा लेमिनबसी निंगाई गेरागदि लोइ निंगाई बियाई अनि मन निंगाई रे अनि फिल्म चाद्रे अदु अमन काइमता थाइ तहुद्रे हागदि पोर्सी सिद क्वालिटी कंट्रोल की मतंग द ममी मद मखोइन ता फंगेबा पोतुन याम लमना कदि याई अदुगा अखोइन अमुकसु खंदे दबदी 6.8 नर 6.5 के योना यू आर हारक पाइबसे मसी याम वांग बजाले याम वांग बजाले दी ngसागी अखोइना ताइवान दा हारना खुइदी ngasi मरी नि मांग दा हाबसी यू आर दा हारसी कोन 6.5 मुक्तने योरिसे अदो कैजुअलिटी दी याम तोई मी मफु हमदो मु हेनसी अदुगा बिल्डिंग सी मथोन तरागा कनो मथोन मौद्रा हमदो वांग बिल्डिंग सी टूरिनेबो
ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯃꯤ ꯃꯥꯡꯈꯤꯕ ꯃꯌꯥꯝꯒꯤ ꯔꯦꯀꯣꯔꯠ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗ ꯏꯄꯤ ꯁꯦꯟꯇꯔ ꯑꯣꯏꯔꯒ ꯍꯥꯈꯤꯕ ꯌꯨ ꯑꯥꯔꯁꯦ ꯑꯁꯤꯁꯨ ꯑꯗꯨꯝ ꯋꯥꯡꯉꯦ ꯍꯥꯏꯕ ꯋꯥꯅꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯗꯦꯞ ꯑꯣꯐ ꯐꯤꯜ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯒꯤ ꯑꯔꯨꯕꯒꯤ ꯆꯥꯡ ꯂꯨꯕꯒꯤ ꯆꯥꯡꯁꯦ ꯏꯄꯤ ꯁꯦꯟꯇꯔꯒꯤ ꯂꯨꯕꯒꯤ ꯆꯥꯡꯗꯕꯨꯗꯤ ꯈꯔꯕꯨꯗꯤ ꯈꯦꯠꯅꯕꯕꯨꯗꯤ ꯂꯩꯔꯦꯀꯣ ꯃꯣꯏ ꯑꯁꯣꯝꯅ ꯈꯔ ꯍꯦꯟꯅ ꯊꯦꯜꯂꯝꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯂꯨꯔꯝꯕ ꯌꯥꯏ ꯑꯗꯨꯅꯕꯨꯗꯤ ꯑꯣꯏꯕ ꯌꯥꯏ ꯀꯦꯖꯨꯋꯦꯂꯤꯇꯤꯗꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯇꯩ ꯅꯠꯇꯕ ꯌꯣꯠꯁꯥꯕꯤ ꯑꯍꯨꯝꯒꯤ ꯑꯩꯈꯣꯏ ꯃꯈꯣꯡ ꯑꯍꯨꯝꯒꯤ ꯃꯑꯣꯡꯗ ꯌꯥꯝ ꯅꯛꯁꯤꯟꯅꯅ ꯁꯥꯔꯀꯥꯟꯗ ꯑꯅꯤ ꯑꯃꯅ ꯐꯖꯅ ꯅꯤꯡꯈꯥꯏꯔꯕ ꯃꯑꯣꯡ ꯆꯨꯝꯅ ꯇꯨꯔꯕ ꯑꯗꯨꯒ ꯑꯃꯅ ꯐꯖꯅ ꯂꯦꯞꯍꯧꯔꯒꯗꯤ ꯑꯅꯤꯗꯨ ꯀꯃꯥꯏꯅ ꯁꯥꯔꯤꯅꯣ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯄꯗꯒꯤꯅꯦꯕ ꯃꯤꯌꯥꯝꯅ ꯉꯁꯤ ꯍꯥꯏꯅꯔꯛꯏꯁꯦ ꯑꯣ ꯂꯩꯉꯥꯛꯅ ꯃꯇꯝ ꯆꯥꯅ ꯌꯦꯡꯁꯤꯟꯈꯤꯗꯦ ꯑꯗꯨꯒ ꯉꯁꯥꯏ NBCꯅ ꯑꯆꯨꯝꯕ ꯊꯕꯛꯁꯤ ꯇꯧꯗ꯭ꯔꯦ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯌꯥꯎꯗꯅ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯔꯤꯁꯤꯅꯦꯕ ꯑꯗꯣ ꯃꯤꯌꯥꯝꯅ ꯍꯥꯏꯔꯤꯕ ꯄꯥꯎꯈꯨꯝꯁꯤ ꯁꯦꯝꯃꯒ ꯄꯤꯗꯣꯔꯤꯕ꯭ꯔꯥꯕ ꯍꯧꯖꯤꯛ ꯀꯩꯊꯦꯜꯁꯤ ꯒꯃꯦꯟꯅ ꯁꯦꯝꯖꯤꯜꯂꯀꯥꯟꯗ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤ ꯐꯝꯃꯣ ꯌꯥꯅꯤ ꯐꯝꯃꯣꯅ ꯐꯝꯕ ꯀꯥꯟꯁꯤꯗ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯑꯗꯨꯝ ꯐꯝꯒꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯃꯔꯥ ꯂꯩꯕꯗ ꯑꯗꯨꯝ ꯀꯨꯞꯁꯜꯂ ꯆꯠꯈꯤꯗꯣꯔꯤꯕ꯭ꯔꯥꯕ ꯇꯦꯛꯅꯤꯀꯦꯜ ꯀꯩꯅꯣꯗꯗꯤ ꯍꯥꯏꯔꯒꯗꯤ ꯒ꯭ꯔꯥꯎꯟꯗ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯁꯥꯔꯤꯁꯤ ꯆꯍꯤ 5ꯗꯤ ꯍꯧꯈ꯭ꯔꯦꯀꯣ ꯍꯧꯔꯕꯅꯤꯅ ꯑꯩ ꯃꯣꯏꯒꯗꯤ ꯀꯥ ꯍꯦꯟꯅ ꯃꯔꯤ ꯂꯩꯅꯔꯝꯃꯣꯏꯗ꯭ꯔꯥ ꯅꯥꯟꯊꯣꯛꯑ ꯆꯦꯟꯈꯤꯗ꯭ꯔꯥ ꯈꯜꯂꯤ ꯑꯥꯏꯟꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯂꯣꯒꯤ ꯃꯤꯠꯌꯦꯡꯗ ꯇꯧꯔꯒꯗꯤ ꯑꯗꯣ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯁꯤꯒꯨꯝꯕ ꯀꯝꯄꯅꯤꯁꯤ ꯒꯃꯦꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯣꯏ ꯍꯥꯏꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯊꯧꯁꯤꯜ ꯑꯃ ꯃꯣꯏꯅ ꯄꯥꯡꯊꯣꯛꯆꯅꯤꯡꯉꯤꯕ ꯇꯧꯒꯦꯅꯤꯡꯕ ꯄꯣꯠ ꯑꯃꯗꯤ ꯑꯩ ꯃꯤꯌꯥꯝꯗ ꯐꯣꯡꯅ ꯂꯥꯎꯊꯣꯛꯄ ꯆꯨꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯗꯤ ꯈꯜꯂꯤ ꯄꯦꯅꯥꯜꯇꯤ ꯅꯠꯇ꯭ꯔꯒ ꯕ꯭ꯂꯦꯛ ꯂꯤꯁꯀꯨꯝꯕ ꯇꯧꯕ ꯑꯃ ꯍꯣꯏ 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 ꯑꯗ ꯏꯃꯥ ꯃꯇꯥꯡꯁꯤꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯋꯥꯅ ꯂꯩꯔꯦ ꯄꯣꯠꯐꯝ ꯐꯝꯕꯤ ꯃꯌꯥꯝꯁꯤ ꯁꯣꯔꯣꯛꯇ ꯐꯝꯗꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯏ ꯑꯣꯚꯔ ꯕ꯭ꯔꯤꯖꯀꯤ ꯃꯈꯥꯗ ꯎꯐꯨꯜ ꯃꯔꯛꯇ ꯐꯝꯗꯅ ꯑꯗꯒꯤ ꯁꯔꯀꯥꯔꯁꯤꯅ ꯑꯣꯜꯇꯔꯅꯦꯇꯤꯞ ꯑꯦꯔꯦꯟꯖꯃꯦꯟ ꯑꯅ ꯊꯪꯒꯥꯜ ꯕꯖꯥꯔꯗ ꯑꯩꯈꯣꯏ ꯃꯌꯥꯏꯗ ꯁꯥꯒꯠꯇꯅ ꯈꯣꯠꯇꯅ ꯇꯧꯔꯝꯕꯗꯒꯤ ꯑꯃꯨꯛ ꯖꯣꯏ ꯀ꯭ꯋꯦꯁꯟ MLA ꯖꯣꯏ ꯀ꯭ꯋꯦꯁꯟ ꯑꯃꯁꯨꯡ ꯃꯌꯥꯝꯅ ꯃꯁꯤꯒꯤ ꯐꯤꯖꯤꯕꯜ ꯑꯣꯏꯗꯦꯅ ꯑꯃꯨꯛ ꯀꯛꯈ꯭ꯔꯦ ꯑꯗꯒꯤ ꯑꯇꯣꯞꯄꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄꯣꯂꯣ ꯒ꯭ꯔꯥꯎꯟ ꯃꯅꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯖꯣꯟꯁꯇꯣꯟ ꯃꯅꯤꯡꯒꯤꯁꯤ ꯑꯃꯨꯛ ꯁꯥꯒꯠꯂꯤ ꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯅ ꯀꯗꯥꯏ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯋꯤꯃꯦꯟ ꯚꯦꯟꯗꯔꯁꯤꯡꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯣꯜቭ ꯇꯧꯕ ꯉꯝꯒꯗꯒꯦ ꯏꯃꯥ ꯍꯣꯏꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯕ ꯀꯣꯟꯀ꯭ꯔꯤꯠ ꯑꯄꯥꯝꯕꯁꯤ ꯀꯔꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯤꯗꯤ ꯒꯃꯦꯟꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯀꯩꯅꯣꯁꯤꯗꯤ ꯃꯁꯤꯅ ꯁꯣꯜቭ ꯇꯧꯅꯕ ꯅꯠꯇ꯭ꯔꯦ ꯃꯣꯏ ꯊꯤꯀꯥꯒꯤ ꯑꯣꯏꯅ ꯃꯣꯏꯒꯤ ꯄꯩꯁꯥ ꯇꯣꯡꯍꯧꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯀꯔꯣꯔ 2 ꯊꯥꯗꯩ ꯍꯥꯏꯁꯦ ꯃꯣꯏꯒꯤ ꯁꯦꯟꯗꯣꯡ ꯂꯩꯍꯧꯅꯕꯒꯤ ꯑꯣꯏꯅ ꯊꯣꯛꯑꯅꯤꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯉꯁꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯒꯃꯦꯟꯅ ꯑꯣꯔꯗꯔ ꯊꯣꯛꯑꯗꯅ ꯇꯦꯝꯄꯣꯔꯔꯤ ꯃꯥꯔꯀꯦꯠꯇ ꯃꯤ 1,000,000 ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯔꯅꯥ ꯕꯖꯥꯔ ꯀꯥꯏꯍꯧꯗꯕꯁꯦ ꯁꯤꯒꯤ ꯃꯊꯛꯇ ꯃꯤ 500 ꯑꯗꯨꯒ ꯍꯥꯎ ꯀꯩꯊꯦꯜꯅ ꯃꯤ 500 ꯍꯥꯏꯗꯅ ꯁ꯭ꯄꯣꯛꯁ ꯄꯔꯁꯟ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯗꯅ ꯑꯣꯀꯦꯅ ꯃꯈꯧ ꯄꯣꯡꯅ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯂꯥꯎꯊꯣꯛꯈ꯭ꯔꯒ ꯃꯗꯨꯒꯤ ꯑꯣꯄꯣꯖꯤꯠꯇ ꯁꯨꯛꯌꯥꯎ ꯌꯥꯎꯗꯕ ꯒꯚꯔꯟꯃꯦꯟꯠꯅ ꯂꯦꯞꯈ꯭ꯔꯕ ꯐꯤꯔꯦꯞ ꯑꯃ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯄꯣꯠ ꯑꯃꯕꯨ ꯁꯨꯛꯌꯥꯎ ꯍꯦꯛ ꯌꯥꯎꯗꯅ ꯖꯣꯅꯣꯁꯇꯣꯟꯗ ꯑꯃꯨꯛ ꯁꯥꯒꯠꯂꯛꯑꯦ ꯋꯥꯊꯣꯛ ꯑꯣꯏꯅꯅꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯏꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯄꯦꯟꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯒ ꯏꯃꯥ ꯏꯕꯦꯜꯒꯤ ꯄ꯭ꯔꯖꯥꯒꯤ ꯌꯦꯡꯉꯒ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄꯣꯂꯤꯁꯤꯁꯤꯗꯤ ꯊꯥꯗꯔꯛꯏꯕ ꯁꯦꯟꯐꯝꯁꯦ ꯏꯃꯥ ꯏꯕꯦꯜꯒꯤ ꯑꯋꯥꯕ ꯑꯩꯈꯣꯏ ꯎꯕ ꯉꯝꯃꯣꯏ ꯈꯪꯗꯦ ꯄꯨꯛꯅꯤꯡꯗ ꯊꯝꯃꯒ ꯆꯤꯟꯗ ꯅꯨꯡꯁꯤꯔꯒ ꯊꯃꯣꯏꯗꯗꯤ ꯅꯨꯡꯁꯤꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯊꯤꯀꯥꯗꯥꯔꯒꯤ ꯑꯩꯒꯤ ꯚꯣꯠꯀꯤ ꯏꯂꯦꯛꯁꯟꯒꯤꯗꯃꯛꯇ ꯁꯦꯟ ꯇꯥꯜꯍꯧꯁꯤ ꯍꯥꯏꯕꯒꯤ ꯁꯤꯁꯇꯦꯝꯗꯨ ꯑꯣꯏꯅ ꯎꯔꯦ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯑꯗꯨꯅꯗꯤ ꯇꯥꯡ 15ꯗꯒꯤ ꯀꯔꯝ ꯈꯣꯡꯖꯟꯅꯣ ꯁꯪꯁꯟꯗꯧꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯥꯡ 15 ꯐꯥꯎ ꯃꯅꯨꯡꯗ ꯒꯚꯔꯟꯃꯦꯟꯠꯅ ꯍꯥꯟꯅ ꯃꯥꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯆꯦ ꯂꯩꯔꯤꯕꯁꯦ ꯃꯁꯤꯒꯤ ꯇꯦꯝꯄꯣꯔꯔꯤꯁꯤꯗꯒꯤ ꯁ꯭ꯇꯥꯔꯇꯦꯠ ꯇꯧꯍꯧꯗꯅ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯣꯏꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯐꯝꯐꯝꯁꯦ ꯁꯤꯟꯕꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ 15ꯒꯤ ꯃꯇꯨꯡ ꯍꯥꯏꯇꯥꯔꯦ ꯇꯥꯡ 16ꯇꯒꯤꯗꯤ ꯑꯩꯈꯣꯏ ꯉꯁꯤꯃꯛꯇꯤ 15 ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯂꯧꯊꯣꯛꯈꯤꯔꯣꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯃꯥꯅ 15 ꯐꯥꯎ ꯃꯅꯨꯡꯗ ꯇꯧꯁꯤꯜꯂꯛꯑꯒꯗꯤ ꯍꯥꯏꯅꯅ 15 ꯃꯅꯨꯡꯁꯤꯗ ꯇꯧꯔꯛꯇ꯭ꯔꯒꯗꯤ 16ꯇꯩꯗꯤ ꯑꯩꯈꯣꯏꯅ ꯉꯝꯕ ꯂꯦꯚꯦꯜꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒ ꯑꯩꯈꯣꯏꯅ ꯉꯝꯕ ꯂꯦꯚꯦꯜꯗ ꯁꯣꯏꯗꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯑꯀꯟꯕ ꯄ꯭ꯔꯣꯇꯦꯁ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯑꯅꯤ ꯇꯥꯃꯣ ꯍꯧꯖꯤꯛ ꯊꯥꯖꯕ ꯄꯤꯔꯤꯕꯁꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗ ꯉꯁꯥꯏꯒꯤ ꯇꯦꯝꯄꯣꯔꯔꯤ ꯃꯥꯔꯀꯦꯠꯀꯤ ꯁꯣꯝ ꯁꯥꯏꯗꯇ ꯂꯩꯕ ꯄꯥꯔꯀꯤꯡꯗꯨꯒ ꯑꯗꯒꯤ ꯍꯥꯎ ꯃꯥꯔꯀꯦꯠ ꯑꯗꯒꯤ ꯁꯤꯒꯤ ꯏꯚꯟ ꯑꯦꯁꯦꯝꯕ꯭ꯂꯤ ꯔꯣꯗ ꯐꯥꯎ ꯈꯔ ꯐꯥꯎ ꯍꯥꯏꯅꯩ ꯄꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯁꯨꯔꯦꯟꯁꯇꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯊꯪꯒꯥꯜ ꯕꯖꯥꯔꯗ ꯈꯔ ꯑꯗꯒꯤ ꯖꯣꯟꯁꯇꯣꯟ ꯃꯅꯤꯡꯗ ꯈꯔꯒ ꯁꯥꯒꯠꯂꯤꯕ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯁꯦꯟꯁꯤꯕꯜ ꯑꯣꯏꯅꯦꯅ ꯂꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯟꯗꯛꯀꯤ ꯊꯧꯑꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯍꯃꯗ ꯕꯤꯟ ꯇꯨꯒꯂꯛꯀꯤ ꯊꯧꯑꯣꯡꯗꯨꯒ ꯃꯥꯟꯅꯩꯅ ꯄ꯭ꯔꯃꯥꯟ ꯇꯧꯕ ꯌꯥꯔꯕ ꯃꯍꯃꯗ ꯕꯤꯟ ꯇꯣꯒꯂꯛ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯗꯕ ꯍꯥꯏꯕ ꯅꯠꯇꯅ ꯒꯚꯔꯟꯃꯦꯟꯠꯁꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯆꯤꯟ ꯊꯤ ꯃꯆꯤꯟ ꯊꯤꯕ ꯑꯃ ꯌꯥꯎꯔꯤ ꯃꯁꯤꯗꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯨꯔꯀꯥꯟꯗ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯧꯕ ꯑꯃ ꯌꯥꯎꯔꯤꯁꯦ ꯑꯗꯨꯅꯅꯦꯅ ꯑꯩ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯋꯥꯉꯥꯡꯂꯣꯏ ꯑꯣꯏꯔꯤꯕ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯀꯦꯟꯗ꯭ꯔꯣꯅ ꯃꯥꯅ ꯀꯩꯅꯣꯁꯤ ꯀꯩꯊꯦꯜ ꯁꯥꯕꯒꯤꯁꯤ ꯃꯥꯒꯤ ꯐꯤꯔꯦꯞꯁꯤ ꯍꯣꯡꯕ ꯂꯩꯇꯦꯅ ꯍꯥꯏ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯈꯕꯔꯗ ꯌꯥꯎꯔꯦ ꯈꯕꯔ ꯍꯦꯛ ꯄꯥꯎ ꯆꯦꯁꯤꯡꯗ ꯌꯥꯎꯔꯒ ꯅꯨꯃꯤꯠꯇꯨꯗ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯃꯁꯤ ꯁꯥꯔꯔꯣꯏ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯁꯥꯔꯅꯤꯅ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯄꯨꯡ 24 ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯩꯉꯥꯛꯀꯤ ꯐꯤꯔꯦꯞꯁꯤ ꯊꯛꯂꯥꯎꯅꯗ ꯍꯣꯡꯉꯛꯄ ꯃꯔꯩ ꯑꯅꯤ ꯂꯣꯡꯉꯛꯄ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯃꯗꯨ ꯂꯥꯎꯊꯣꯛꯄꯗꯁꯨ ꯐꯖꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯄꯔꯝ ꯆꯨꯝꯅ ꯐꯤꯖꯤꯕꯜ ꯑꯣꯏꯔꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕ ꯅꯠꯇꯅ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯈꯨꯟꯅꯤꯡꯅ ꯇꯛ ꯊꯤꯜꯂꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯒꯗꯧꯀꯥꯟꯗ ꯑꯁꯣꯝ ꯅꯥꯀꯟꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯁ꯭ꯋꯥꯏꯗ ꯑꯃ ꯁ꯭ꯋꯥꯏꯗ ꯑꯃ ꯁꯥꯔꯅꯤ ꯍꯥꯏꯅ ꯊꯣꯛꯑꯦꯗ ꯍꯥꯏꯗꯣꯛꯄ
ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯩ ꯉꯁꯥꯏꯒꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯥꯎꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯈꯜꯂꯤ ꯃꯇꯝꯗꯨꯗ ꯒꯃꯦꯟꯅ ꯂꯧꯕ ꯀꯩꯅꯣꯁꯤ ꯗꯤꯁꯤꯖꯟꯁꯤ ꯃꯤ 2,200ꯃꯨꯛꯁꯤ ꯐꯝꯐꯝ ꯂꯩꯇꯕꯗꯤ ꯃꯊꯛꯇꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯨꯃꯥꯏꯅ ꯐꯝꯕ ꯌꯥꯔꯅ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣꯒꯤꯁꯤꯗ ꯖꯣꯅꯣꯁꯇꯣꯟ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯃꯁꯤꯒꯤ ꯃꯅꯤꯡ ꯊꯪꯕ ꯂꯝꯕꯤꯁꯤꯗꯅ ꯃꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯟꯒꯅꯤ ꯑꯗ ꯁꯨꯝꯅ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯃꯇꯝ ꯑꯃꯗ ꯁꯨꯃꯥꯏꯅ ꯁꯥꯃꯤꯟꯅꯔꯅꯤ ꯈꯣꯠꯃꯤꯟꯅꯔꯅꯤ ꯅꯠꯇ꯭ꯔꯒꯅ ꯈꯔ ꯊꯦꯡꯗꯕ ꯇꯥꯔꯦ ꯊꯦꯡꯗꯕꯒꯤ ꯃꯔꯝꯅ ꯁꯤꯅꯤ ꯍꯥꯏꯅ ꯇꯈꯩ ꯁꯦꯡꯕ ꯄꯣꯠ ꯈꯔ ꯊꯝꯕꯁꯤꯕꯨ ꯀꯌꯥꯝ ꯌꯥꯝ ꯋꯥꯕꯖꯥꯠꯅꯣ ꯁꯤꯅꯤ ꯑꯩ ꯃꯁꯤꯅꯅꯦꯅ ꯈꯜꯂꯤ ꯉꯁꯥꯏꯒꯤ ꯏꯃꯥ ꯍꯣꯏꯅ ꯉꯁꯥꯏ ꯒꯃꯦꯟꯁꯤ ꯊꯤꯀꯥꯒꯤ ꯊꯕꯛ ꯑꯣꯏꯅ ꯎꯔꯛꯏꯁꯦ ꯒꯃꯦꯟꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯑꯐꯕ ꯃꯌꯥꯝꯒꯤ ꯑꯐꯕ ꯊꯕꯛꯅꯤ ꯇꯉꯥꯏ ꯐꯗꯕꯅꯦꯅ ꯍꯥꯏꯕꯁꯤꯗ ꯊꯤꯀꯥꯒꯤ ꯊꯕꯛ ꯑꯣꯏꯅꯒ ꯃꯤꯌꯥꯝꯅꯒ ꯎꯔꯛꯏꯁꯦ ꯑꯩ ꯃꯁꯤꯅꯅꯤ ꯃꯔꯤ ꯑꯅꯤ ꯂꯣꯡꯕꯗꯒꯤ ꯑꯍꯨꯝ ꯂꯣꯡꯉꯛꯄ ꯑꯍꯨꯝ ꯂꯣꯡꯕꯗꯨ ꯅꯤꯌꯣꯝ ꯆꯨꯝꯅꯁꯨ ꯑꯝꯇ ꯇꯧꯔꯛꯇꯕ ꯊꯣꯛꯑ ꯇꯧꯕꯒꯤ ꯐꯤꯕꯝꯁꯦ ꯃꯁꯤꯅꯅꯤ ꯃꯤꯌꯥꯝꯅ ꯉꯁꯥꯏꯒꯤ ꯊꯤꯀꯥꯒꯤ ꯊꯕꯛꯅꯤ ꯊꯤꯀꯥꯗ ꯊꯋꯥꯏ ꯌꯥꯎꯅ ꯂꯩꯔꯦ ꯒꯃꯦꯟꯁꯦꯅ ꯄꯟꯅꯔꯛꯏꯁꯦ ꯑꯩ ꯑꯗꯨꯅ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯈꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯁꯦꯡꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯊꯥꯖꯍꯟꯕ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥ ꯉꯥꯡꯕ ꯊꯥꯖꯕ ꯄꯤꯕ ꯉꯝꯕ ꯀꯃꯤꯠꯃꯦꯟ ꯉꯥꯛꯄ ꯉꯝꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯁꯥꯎꯅꯔꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯇꯨꯅꯍꯟꯖꯔꯛꯀꯦ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯅꯨꯡ ꯍꯨꯠꯅ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯈꯪꯖꯅꯤꯡꯉꯤꯁꯤ ꯏꯃꯥ ꯃꯌꯥꯝꯗꯒꯤ ꯈꯪꯖꯅꯤꯡꯉꯤꯁꯤ ꯍꯧꯖꯤꯛ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯁꯤꯅ ꯄꯥꯝꯃꯤꯕꯁꯤ ꯔꯤꯄꯤꯌꯔ ꯇꯧꯕ ꯄꯥꯝꯗꯦ ꯍꯥꯏꯕꯅꯦꯕ ꯅꯧꯅ ꯁꯥꯒꯗꯕꯅꯤ ꯍꯥꯏꯕꯅꯤ ꯁꯔꯀꯥꯔꯁꯤꯅ ꯅꯧꯅ ꯁꯥꯕ ꯑꯃ ꯄꯥꯝꯃꯝꯃꯔꯣꯏ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯎꯄꯥꯏ ꯂꯩꯇꯗꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠ ꯁꯦꯠ ꯑꯅꯤꯃꯛꯁꯤꯗ ꯐꯝꯖꯤꯟꯕ ꯍꯧꯈꯔꯦ ꯄꯣꯠꯐꯝ ꯐꯝꯖꯤꯟꯕꯒꯤ ꯈꯣꯡꯖꯪꯁꯦ ꯍꯧꯈꯔꯦ ꯂꯥꯛꯀꯗꯧꯔꯤꯕ ꯄꯣꯠꯁꯦ ꯁꯔꯀꯥꯔꯅꯗꯤ ꯌꯥꯔꯤꯈꯩ ꯊꯤꯑꯝꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯎꯄꯥꯏ ꯑꯃ ꯁꯤꯖꯤꯟꯅꯕꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯔꯤꯄꯤꯌꯔ ꯇꯧꯕꯁꯤꯅ ꯈꯔ ꯊꯨꯒꯅꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯋꯥꯏꯔꯁ ꯏꯃꯥ ꯍꯣꯏꯅ ꯇꯨꯡꯒꯤ ꯈꯜꯂꯒ ꯁꯥꯕꯤꯌꯨ ꯍꯥꯏꯗꯣꯏꯅꯤ ꯃꯇꯥꯡꯁꯤꯗ ꯑꯅꯤꯁꯤꯒꯤ ꯃꯨꯛꯅꯕꯁꯤ ꯇꯛ ꯑꯣꯐ ꯋꯥꯔꯁꯤ ꯏꯃꯥ ꯃꯣꯏꯅ ꯉꯝꯒꯅꯤꯅ ꯈꯟꯕ꯭ꯔꯥ ꯏꯃꯥ ꯍꯣꯏꯅ ꯉꯝꯒꯅꯤ ꯈꯟꯕ꯭ꯔꯥ ꯀꯔꯤ ꯐꯤꯔꯦꯞ ꯂꯩ ꯑꯩ ꯃꯇꯥꯡꯁꯤꯗ ꯀꯩꯅꯣ ꯊꯖꯍꯧꯒꯦ ꯃꯥꯒꯤ ꯋꯥꯔꯧꯗꯤ ꯌꯥꯗꯦ ꯏꯃꯥ ꯂꯩꯉꯥꯛꯀꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯐꯤꯔꯦꯞꯀꯤ ꯋꯥꯐꯝ ꯅꯠꯇꯅ ꯑꯐꯥꯎꯕ ꯏꯟꯖꯤꯅꯤꯌꯥꯔꯁꯤꯡꯅ ꯁꯤꯒꯨꯝꯕ ꯌꯨ ꯑꯥꯔ ꯍꯥꯕꯒꯤ ꯊꯧꯗꯣꯛꯇ ꯇꯨꯈꯤꯗ꯭ꯔꯕ ꯄꯣꯠꯁꯦ ꯑꯗꯨꯝ ꯁꯦꯝꯃꯒ ꯑꯗꯨꯝ ꯌꯥꯅꯤꯅ ꯑꯗꯨꯝ ꯃꯣꯏ ꯑꯗꯨꯝ ꯐꯥꯎꯏ ꯕꯤꯝ ꯐꯧꯗ ꯕꯤꯝꯁꯤ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏ ꯅꯤꯌꯣꯝ ꯆꯨꯝꯃꯒ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏ ꯄꯨꯈꯠꯄ ꯌꯥꯏ ꯑꯗꯨꯒ ꯄꯤꯂꯔ ꯐꯧꯗ ꯑꯗꯨꯝ ꯌꯨꯡꯈꯠꯄ ꯑꯗꯨꯝ ꯆꯠꯅꯕ ꯑꯗꯨꯝ ꯂꯩꯕꯗꯤ ꯑꯗꯨꯗ ꯏꯃꯥꯁꯤꯡꯅ ꯃꯗꯨꯗ ꯐꯝꯕ ꯀꯤ ꯍꯥꯏꯕꯒꯤꯗꯤ ꯈꯪꯗ꯭ꯔꯦ ꯑꯩ ꯁꯤꯝꯇ ꯍꯥꯟꯅ ꯊꯝꯖꯍꯧꯒꯦ ꯅꯠꯇꯦ ꯑꯩ ꯀꯩꯗꯧꯕꯅꯤ ꯏꯃꯥꯅ ꯍꯥꯏꯕ ꯃꯈꯥ ꯇꯥꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯤꯡꯒꯥꯏꯔꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯥꯡꯗ ꯎꯔꯤꯕ ꯅꯤꯡꯒꯥꯏꯔꯤꯕ ꯀꯩꯊꯦꯜ ꯑꯅꯤꯁꯤꯒꯤ ꯎꯔꯒꯗꯤ ꯁꯦꯝꯖꯤꯟꯕꯗꯨꯗ ꯑꯩꯗꯤ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯁꯤꯅ ꯁꯦꯝꯖꯤꯟꯕꯗ ꯀꯗꯥꯏꯗꯅꯣ ꯃꯣꯏꯅ ꯁꯦꯝꯒꯗꯕꯗ ꯄꯤꯂꯔꯁꯤ ꯑꯉꯛꯄ ꯐꯪꯅ ꯃꯈꯣꯡꯕꯛ ꯇꯧꯔꯦ ꯑꯗꯣ ꯃꯥꯅ ꯉꯁꯥꯏꯒꯤ ꯃꯗꯨ ꯁꯤꯗꯣꯛꯑꯒ ꯁꯦꯝꯕ ꯁꯥꯕ ꯀꯥꯏꯅ ꯍꯣꯏ ꯃꯦꯀꯥꯅꯤꯀꯦꯜ ꯃꯌꯥꯝ ꯑꯃ ꯑꯍꯩꯕ ꯃꯌꯥꯝ ꯑꯃ ꯂꯩꯅ ꯁꯦꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯈꯥꯒꯤ ꯄꯤꯂꯔ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯐꯥꯎꯟꯗꯦꯁꯟꯗꯒꯤ ꯍꯧꯅ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯗꯅ ꯀꯥꯏꯔꯛꯑꯕ ꯄꯣꯠ ꯑꯃ ꯁꯦꯝꯖꯤꯟꯕꯗ ꯑꯣꯏꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯍꯧꯖꯤꯛ ꯇꯉꯥꯏ ꯐꯗꯅ ꯅꯣꯡꯃꯩ ꯆꯔꯥ ꯇꯥꯟꯕꯒꯤꯗꯃꯛꯇꯗꯤ ꯅꯣꯡ ꯆꯤꯡ ꯇꯥꯔꯛꯄꯁꯦ ꯏꯃꯥ ꯏꯕꯦꯟ ꯈꯔꯗꯤ ꯀꯤꯅ ꯐꯝꯃꯤ ꯃꯁꯤ ꯐꯝꯅꯤꯡꯅ ꯐꯪꯕ ꯅꯠꯇꯦ ꯀꯟꯗꯤꯁꯟ ꯑꯃꯗ ꯇꯉꯥꯏ ꯐꯗꯅ ꯄꯨꯡꯆꯥꯒꯤ ꯂꯥꯟꯗ ꯄꯨꯛ ꯌꯥꯎꯔꯛꯇꯕꯗꯒꯤꯅꯦꯅ ꯂꯧꯔꯒ ꯑꯗꯨꯒ ꯍꯧꯖꯤꯛ ꯒꯚꯔꯟꯃꯦꯟꯅ ꯃꯁꯤ ꯐꯣꯔꯁꯂꯤ ꯇꯧꯗꯅ ꯑꯩꯈꯣꯏ ꯁꯦꯝꯖꯤꯜꯂꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯣꯏ ꯏꯖꯠ ꯀꯟꯅꯟ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯔꯛꯑꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏꯗꯤ ꯁꯨꯡꯌꯥ ꯌꯥꯕ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯃꯁꯤ ꯁꯦꯝꯃꯒ ꯑꯣꯏꯔꯔꯣꯏꯗꯕ ꯄꯣꯠ ꯑꯃꯕꯨ ꯁꯦꯝꯅꯤ ꯍꯥꯏꯗꯅ ꯃꯨꯛꯇꯅ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯐꯝꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯅ ꯃꯁꯤ ꯁꯤꯗꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯐꯖꯅ ꯍꯥꯟꯅꯒꯤ ꯑꯗꯨꯝꯅ ꯌꯥꯝ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯂꯩꯅ ꯃꯤꯌꯥꯝ ꯈꯪꯅ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯀꯅꯥꯝ ꯆꯪꯍꯟꯗꯅ ꯂꯣꯟꯅ ꯇꯧꯕ ꯅꯠꯇꯕ ꯃꯤꯌꯥꯝ ꯈꯪꯍꯜꯂꯒ ꯌꯦꯡꯉꯒ ꯐꯖꯅ ꯁꯥꯕꯤꯕ ꯑꯗꯨꯅꯤ ꯏꯃꯥ ꯍꯣꯏꯅ ꯄꯥꯝꯃꯤꯕ ꯍꯧꯖꯤꯛꯀꯤ ꯁꯤꯗꯣꯛꯑꯒ ꯁꯥꯒ꯭ꯔꯤꯕ ꯃꯇꯝꯗ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯔꯤꯕ ꯇꯦꯝꯄꯣꯔꯔꯤ ꯃꯥꯔꯀꯦꯠ ꯑꯃꯁꯨꯡ ꯑꯜꯇꯔꯅꯦꯇꯤቭ ꯁꯥꯏꯠ ꯄꯤꯔꯤꯕꯁꯤꯡꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯑꯅꯤꯁꯤꯗ ꯍꯥꯟꯅ ꯄꯣꯠꯐꯝ ꯐꯝꯕꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯑꯦꯀꯣꯃꯣꯗꯦꯠ ꯇꯧꯕ ꯀꯣꯟꯅꯗꯕ꯭ꯔꯥ ꯍꯧꯖꯤꯛ ꯃꯣꯏꯅ ꯍꯧꯖꯤꯛ ꯁꯥꯒꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗꯗꯤ ꯃꯤ 2,000 ꯌꯧꯗꯦ ꯀꯩꯊꯦꯜ ꯑꯅꯤꯁꯤꯗ ꯃꯤ 1,159ꯅꯤ ꯑꯗꯨꯅ ꯐꯝꯕ ꯀꯣꯟꯅꯒꯅꯤ ꯑꯗ ꯍꯧꯖꯤꯛ ꯃꯣꯏꯅ ꯄꯤꯔꯤꯕ ꯃꯐꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯅꯍꯥꯟ ꯂꯧꯊꯣꯛꯈꯤꯕ ꯑꯩꯈꯣꯏ ꯇꯦꯝꯄꯣꯔꯔꯤꯒꯤ 1,000 ꯍꯥꯏꯕꯁꯤꯃ ꯆꯜꯂꯦꯀꯣ ꯍꯥꯎ ꯀꯩꯊꯦꯜꯁꯤ ꯃꯤ 900ꯃꯨꯛ ꯆꯜꯂꯤ ꯑꯗꯨꯒ ꯃꯊꯛꯀꯤ ꯏꯃꯥ ꯃꯥꯔꯀꯦꯠꯀꯤꯁꯤꯗ 900 ꯆꯜꯂꯤ ꯃꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯑꯣꯡꯁꯤꯗꯗꯤ ꯑꯗꯨꯝ ꯌꯥꯏꯑꯕ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯃꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯄꯨꯂꯞꯅ ꯁꯥꯒꯦ ꯍꯥꯏꯔꯒꯗꯤ ꯒꯣꯔꯃꯦꯟꯅ ꯃꯗꯨ ꯁꯥꯐꯝꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯦꯔꯤꯌꯥꯁꯤ ꯂꯩꯇ꯭ꯔꯒꯁꯨ ꯒꯣꯔꯃꯦꯟꯅ ꯁꯥꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯄꯨꯟꯅ ꯌꯥꯗ꯭ꯔꯒꯁꯨ ꯑꯅꯛꯄꯁꯤ ꯁꯔꯥꯎꯟꯗꯤꯡꯁꯤꯗꯗꯤ ꯑꯍꯥꯡꯕ ꯂꯩ ꯍꯥꯏꯕ ꯖꯣꯅꯣꯁꯇꯣꯟ ꯃꯅꯤꯡ ꯌꯧꯗ꯭ꯔꯁꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯔꯣꯗꯁꯤꯗ ꯑꯗꯨꯝ ꯌꯥꯕ ꯄꯣꯠꯅꯦ ꯍꯥꯏꯕ ꯑꯗꯨꯒ ꯍꯥꯎ ꯀꯩꯊꯦꯜ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯂꯨ ꯒꯂꯤꯒꯤꯁꯦ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯁꯥꯐꯝ ꯂꯩꯌꯦꯕ ꯒꯣꯔꯃꯦꯟꯅ ꯁꯥꯒꯦ ꯍꯥꯏꯔꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯇꯦꯝꯄꯣꯔꯔꯤꯗ ꯁꯥꯕ ꯍꯥꯏꯕꯁꯤꯗꯤ ꯒꯣꯔꯃꯦꯟꯒꯤ
plot neba mafam neba si kanam tan objection ton ngai thangan bazar adu kai sidi jonoson da hujik sai yu satra mayam na yaning de haire adu di chakri leiba potu da tan tan chakri leiroi da mafam da suja chaning dre si kari gi no ba gomena sini bai na kwai te na ngai ibase ngasi gi politician sing sina natraga matri meli sing sina kari no masana haido ke ba order thokraba thawdok masana yaraga yarena siena tagraba pot ama bo India की चैनल बेसिद आइन इसी कोई मणिपुर द चैनल बा आइन का अतोप स्टेट चैनल आइन का मानदब क्राइब वांग जे आई इंडिया की अदुगुंबा अचोबा कोई की लो मंत्री दगा हंगनिंग बगी वकलोल अम लाएबा अइन थोकरब ऑर्डर सिबो पुंग कुमरी यौदिंग द ककप गाय सिबो करम स्टेट द लेंग अम काई नाइ वो पोट तसिंग नमा खोगी युवार हाकी बनिंग खाई खोकाय बे तबुसी कनागुम म्योय खरदे हेन हरावगी मसा अम ओइनो पोपो म्योय गिसे लेरंगदु मानसलब मतंगसिदा matang sida di madu adu dani aina ngasai thika gi nungai bedu labda khare da kaira adi mayang gi yeng dana kaira ga thika da paisa ga karora ni thada ga kai ngau dana uji sena dana madu gi thika launa na bagi mana ba khara sunok tana leira mani ai basidi chauthok na hai ngame ma ngasi yam no je tong matang sidum laksan ni se hojiki ima kaithel ohum ji sakta da underground gi basement ta khogi car parking adai vehicle parking hap kan hai ngasi hap gi mami su de si sinade hai badi yam hai prajam yam da thajaba duki matik pi मधुगी सेंक्शन मैम लरमोद्रा खंदे पब्लिक मधु ओपन ओइदे अखोगी ट्रांसपेरेंट ओइदे इमा होय मैम संग यंगहंदे हाय अदमाय तौदना याम फजबा हार्ट ऑफ द सिटी लेब टूरिस्ट मैम लापदा इम्फाल गी इमा कैथेल ना यामना लेमजनिंग अरब मार्केट सी हंतकी यूआर हाव द अनि टेकरे लाक्सनिंग पॉइंट दी अखोगी कुमपुरुबा खुगा प्रोजेक्ट सोनिया गांधी ना संगारम लो मतुम द इकुई देबैदा अखोगी निंखाइबा मतेक यावखी कुमपुरबा दोलाई थबी प्रोजेक्ट असी फाउपो लुसनत्री अदगे हुजिक सेक्रेटरी सगली बसिंग मैरोंगी गासी तसिंगनमा ओरगली बिफिम सिंग मतुंदा सरकारसना राउंड द क्लॉक याम सेक्शन न येंगबा म मथौ तारक्त्रबा सेंट्रल प्रोजेक्ट सिंग हायरसु याय अदुगा मणिपुर गवर्नमेंट के मखादा पाखलेबा प्रोजेक्ट थिका न हेक हायरबा थिका के थबक सिंगजे मयाम सिना ngसागी थिका तौरिबा कॉन्ट्रैक्ट पारिबा मयाम सिंगसिना सेंसी पेहोबा यानब लंबी रोम दलोय चले नंबा वखलम दलोय चले ए माना तौरिसी आइना तौरिसी गवर्नमेंट की कॉन्ट्रैक्ट निको कॉन्ट्रैक्शन तौरगा आई सर्विस अमा मियाम द पीरिनी मतम खर की ट्रांजैक्शन पेर की दमकता सेन थुमगी मतंगदा नुंगाइदतना आइना सुमनाकंदा पुथोइनी गाइना तौबई पोसे सुमनाकंदा सत्तबा हेक्ता पेहोरदबनी हाइना खनबा योरमगदी आई मदु लालेन खली थिका खुदिमक सिंगसी मांगबसु याय अदो तोंगबसु याय अदो मांगबा थबकते कनाम सुनदे तोंगबा थबकतने सुरिंगे हेंजनना पावनबा म यावब्राने खली अदो ngसाइगी कैथेलगी मतंगदा लाइसे लाफोदा मसे कैथेलगी मतंगसी इम्फाल म्युनिसिपालिटी दा थबक तौरिबा मयाम सिंगसे मसे आइदी मसे खरा आई नुंगाइतबम फावी आई नुंगाइतेदी मसे मोय मथौसी तौद्रब्रा सुमनाकंदा हाइनो मखोंद लोइन तौलेरब्रा सिनिदा इम्फाल म्युनिसिपालिटी ना तौदा थबक अम लई गवर्नमेंट तौर थबक अम लई अनिसी इम्फाल म्युनिसिपालिटी अनिगी थबकसे तून येंब सामिनबा यारो सामिनबा यापोते अमगी पॉलिसी अम लई अमगी थौसल अम लई थौसलजे लोइन मा सोमनाकंदा होंगकांदा इम्फाल म्युनिसिपालिटी गांगुजिबु अदुम हाइनो मखोंगी अदुम दुत ओइना अखोई मोई थौबांग लोई ओइना अदुम सखिबि मोंगदा तौरे अदुगा ngसाई काउंसिल लेना अम लैरिबा मयाम अमा काउंसिलर मयाम अम लैरिबा मयाम सिंदु कैदोगे सी मतंगदा डिबेट का तौंगद्रब जाला अदा डिबेट का तौरकांदा मोइसु फमगदबनी फजन फमगा मोइसु हाउस मा फमबा यारेनी फमकांदा खर नैनरगा मोइगी वागासिबु मियाम दा खंगनबा कैदोगे तुमिन सुम तौसलगा मोइगी हक्तुबु सुम मीना सुम मुल्लगा साबसिबु मोइबु नुंगाइरिब्रा आई नुंगाइतबम फाविनी मतंगसिदा अदुना ngसाइगी कैथेलगी वाहौसिदा मियामना अखोई म्युनिसिपालिटी दा लेरिबा मियाम सिंगसिना अमतंग वाखल तौबिरो मोइगी लेरिबा काउंसिलर सिंग हाइगद्रा वार्ड डेवलपमेंट मेंबर ने मसा ओइरेको अतै तै मयाम सिंगतो करिनो नोइन तौरिसिना अमतदि हंबियु सिनेना एमता हंगनिंगेबा नोइन तौरिसिबु करिनो ngसाइगी एजुकेटिव ऑफिसर सिना हेक्ता हायरगा यारगा हेक्ता यारब्रा महूर्की काउंगना या डायरेक्टर ना हायरा यारब्रा सेमिस्टर ना हायरगा यारब्रा अदुगा लेबाकी वंगांग लोइने नामा थोरागा माना ngangbना नोइ अदुम तारगा या तौबि यारब्रा नोइ थबक अमता लेत्रब्रा नोइ थबक कमाय तौबनो लेत्रगदि नोइ डिजाइन तौथो गायना आइदि खरा पलहनिंगिमि आइदि खरा हायनिंगिमि मियामना हायदना सुम उसित मोइनो उसिलक्तबने आइदि लवी तमगुदि याम फजब वाखलोन मा याजनिंगे मरमदि मियामसिना प्रेशर पीदमना मरम ओइदना ngasi अखोगी निंखाइरे मसिगी रेस्पोंसिबल कलानो थिदोक्तरे मसिगी पनिशमेंट पीबम थोप पीद्रे अतोप स्टेट तो नहान मसी एक्शन टेकन सी विदिन 3-4 days
ꯇꯧꯔꯝꯃꯗꯧ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯤꯒꯨꯝꯕ ꯑꯦꯛꯁꯟ ꯇꯦꯀꯟꯁꯤ ꯎꯗꯕꯅꯤꯅ ꯑꯗꯩ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯨ ꯂꯥꯎꯗꯕꯅꯤꯅ ꯃꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯣꯡꯃ ꯅꯤꯅꯤ ꯂꯩ ꯀꯥꯎꯈꯅꯤ ꯍꯥꯏꯕꯒꯤ ꯀꯜꯆꯔ ꯑꯃꯈꯛ ꯂꯩꯔꯤꯁꯦ ꯃꯁꯤ ꯀꯜꯆꯔ ꯑꯃꯈꯛ ꯊꯨꯒꯥꯏꯕ ꯆꯨꯝꯃꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯇꯥꯃꯣꯅ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯕꯤ ꯑꯔꯣꯏꯕꯗ ꯏꯃꯥꯅ ꯍꯟꯗꯛꯀꯤ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯇꯦꯟꯇꯛꯅ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯔꯀꯥꯔꯁꯤꯗ ꯑꯦꯁ ꯑꯦ ꯋꯥꯔꯅꯤꯡ ꯍꯟꯗꯛꯀꯤ ꯈꯣꯡꯕꯝꯁꯤꯗ ꯁꯔꯀꯥꯔꯅ ꯉꯁꯥꯏꯒꯤ ꯑꯩ ꯏꯆꯥꯅꯨꯄꯥꯅꯁꯨ ꯍꯥꯏꯈꯤꯕꯗꯣ ꯌꯥꯝ ꯐꯖꯕ ꯑꯃꯈꯛ ꯉꯁꯥꯏꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯃꯊꯧ ꯇꯧꯍꯟꯗꯕ ꯍꯥꯏꯗꯣ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯁꯨ ꯃꯊꯧꯗꯨ ꯇꯧꯖꯅꯕ ꯑꯗꯨꯒ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒ ꯑꯗꯨ ꯑꯃꯔꯣꯝꯗ ꯁꯥꯕ ꯈꯣꯠꯄꯒꯤ ꯍꯥꯏꯕꯁꯤꯗꯤ ꯃꯍꯨꯠꯅ ꯑꯌꯥꯝꯕ ꯇꯧꯏ ꯃꯍꯨꯠ ꯃꯟꯇ꯭ꯔꯤꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛ ꯑꯣꯏꯔꯤ ꯑꯗꯨꯅꯗꯤ ꯑꯣꯅꯔꯦꯕꯜ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅꯁꯨ ꯃꯥꯒꯤ ꯃꯍꯨꯠꯀꯤ ꯀꯩꯅꯣꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯍꯨꯠ ꯗꯤꯄꯥꯔꯠꯃꯦꯟꯗ ꯁꯦꯟ ꯊꯥꯗꯔꯦ ꯍꯥꯏꯔꯕꯅꯤꯅ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯗ ꯀꯣꯑꯣꯄꯔꯦꯁꯟ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯀꯣꯑꯣꯄꯔꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯂꯥꯏꯟꯁ ꯇꯧꯅꯔꯒ ꯍꯥꯏꯗꯤ ꯆꯨꯡꯁꯤꯟꯅꯔꯒ ꯑꯅꯤꯁꯤꯅ ꯌꯥꯝ ꯊꯨꯕ ꯃꯇꯝꯗ ꯀꯩꯊꯦꯜꯒꯤ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯁꯣꯜꯕ ꯇꯧꯃꯤꯟꯅꯗꯅ ꯁꯥꯗꯅ ꯅꯨꯡꯉꯥꯏꯍꯟꯕꯒꯤ ꯑꯆꯧꯕ ꯃꯆꯥꯛ ꯑꯃ ꯂꯩꯔꯦꯕ ꯃꯗꯨ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯔꯥ ꯍꯥꯏꯕꯗꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯅ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯈꯪꯍꯟꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯍꯪꯕ ꯃꯇꯝꯗꯗꯤ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇ꯭ꯔꯦ ꯀꯔꯤꯝꯇ ꯇꯥꯛꯇ꯭ꯔꯦ ꯍꯥꯏꯔꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯔꯤꯒꯤ ꯇꯥꯛꯇ꯭ꯔꯤꯅꯣ ꯂꯣꯟꯅ ꯀꯔꯤꯒꯤ ꯇꯧꯔꯤꯅꯣ ꯗꯤꯄꯥꯔꯠꯃꯦꯟ ꯇꯧꯗꯅ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯍꯨꯠꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯗꯤ PWDꯒꯗꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯅꯤꯁꯦ ꯄꯨꯟꯗꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ PWDꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯍꯨꯠꯇ ꯊꯥꯗꯈꯤꯕ ꯁꯦꯟꯁꯤꯗꯤ ꯃꯍꯨꯠꯅ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒ ꯄꯨꯟꯁꯤꯟꯅꯔꯒ ꯀꯩꯊꯦꯜꯒꯤꯁꯤꯗꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯅ ꯃꯥꯏ ꯄ꯭ꯔꯣꯄꯔꯇꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯥꯅ ꯃꯥꯒꯤ ꯀꯔꯤ ꯀꯔꯥ ꯂꯣꯏꯅ ꯃꯤꯁꯤꯡꯗꯩ ꯅꯨꯡꯁꯤꯡꯗꯩ ꯑꯗꯨꯗꯩ ꯑꯗꯨ ꯇꯧꯕ ꯍꯥꯏꯕ ꯂꯣꯏꯅ ꯃꯥꯒꯤ ꯖꯨꯗꯤꯛꯗꯤꯛꯁꯟꯅꯤ ꯈꯪꯉꯤꯕꯅꯤꯅ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒ ꯇꯥꯟꯅꯔꯒ ꯌꯥꯝ ꯊꯨꯅ ꯁꯥꯔꯒ ꯏꯃꯥꯁꯤꯡꯒꯤ ꯑꯋꯥꯕ ꯀꯜꯂꯒꯗꯤ ꯁꯔꯀꯥꯔ ꯐꯤꯔꯦꯞ ꯆꯨꯝꯒꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯁꯔꯀꯥꯔꯅ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯇꯥꯍꯟꯗꯅ ꯂꯣꯟꯅ ꯇꯧꯔꯒꯗꯤ ꯋꯥꯊꯣꯛ ꯑꯗꯨꯝ ꯂꯩꯅꯤ ꯍꯥꯏꯕꯁꯦ ꯏꯃꯥ ꯉꯁꯤ ꯃꯁꯤꯃꯛ ꯇꯁꯦꯡꯅ ꯊꯝꯅꯤꯡꯉꯦ ꯑꯔꯣꯅ ꯊꯨꯞ ꯂꯧꯔꯒꯗꯤ ꯍꯥꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯃꯈꯥ ꯇꯥꯅ ꯂꯩꯈꯤꯒꯅꯤ ꯌꯥꯝꯕꯨ ꯃꯈꯥ ꯇꯥꯕꯤꯌꯨ ꯑꯩ ꯃꯇꯦꯛ ꯑꯃꯇ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯀꯩꯅꯣꯁꯤ ꯇꯥꯡ 15 ꯁ꯭ꯋꯥꯏꯗꯒꯤ ꯃꯇꯝ ꯊꯥꯔꯒ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯀꯥꯡꯕꯨ ꯑꯃꯒꯤꯗꯤ ꯍꯧꯖꯤꯛ ꯏꯪꯊꯔꯒ ꯂꯩ ꯏꯪꯊꯕ ꯍꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯅꯣꯡꯁꯤꯡ ꯍꯧꯖꯤꯛ ꯆꯨꯔꯦ ꯍꯧꯖꯤꯛ ꯅꯣꯡ ꯆꯨꯕ ꯃꯇꯝ ꯅꯠꯇ꯭ꯔꯒꯁꯨ ꯃꯇꯝꯅꯤ ꯆꯨꯕ ꯍꯧꯔꯛꯑꯦ ꯅꯣꯡ ꯆꯨ ꯍꯧꯔꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯂꯝꯕꯤ ꯃꯌꯥꯏꯗ ꯐꯝꯕ ꯌꯥꯗꯕꯅꯤꯅ ꯁꯤꯔꯁꯨ ꯁꯤꯅꯤꯅ ꯉꯁꯥꯏ ꯑꯀꯥꯏꯕ ꯃꯔꯛꯁꯤꯗ ꯐꯝꯕ ꯍꯧꯈ꯭ꯔꯦ ꯃꯁꯤꯗꯒ ꯑꯃꯨꯛꯀ ꯌꯨꯑꯥꯔꯒ ꯍꯥꯒꯠꯂꯛꯑꯒ ꯅꯨꯡꯊꯤꯟ ꯄꯣꯕꯗ ꯍꯥꯒꯠꯂꯒꯗꯤ ꯍꯟꯗꯛꯇꯤ ꯐꯤꯕꯝ ꯇꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯅꯦꯄꯥꯜꯗ ꯍꯥꯈꯤꯕ ꯌꯨꯑꯥꯔꯗꯨ ꯑꯍꯥꯟꯕ ꯀꯟꯅ ꯍꯥꯕꯗꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯈ꯭ꯔꯕꯅꯤꯅ ꯀꯩꯝ ꯇꯧꯔꯔꯣꯏꯅ ꯃꯌꯥꯝꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯌꯨꯝ ꯆꯪꯉꯒ ꯑꯃꯨꯛ ꯅꯤꯛꯊꯔꯛꯄꯗ ꯂꯣꯏ ꯆꯪꯉꯤꯕꯅꯦꯕ ꯃꯅꯨꯡꯗ ꯆꯪꯉꯤꯕꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯃꯨꯛ ꯅꯤꯛꯊꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯑꯋꯥꯕ ꯐꯤꯕꯝ ꯇꯥꯅꯤ ꯑꯗꯨꯅ ꯑꯩꯅ ꯁꯤꯟꯁꯤꯌꯔꯂꯤ ꯑꯩꯅ ꯂꯩꯉꯥꯛꯇ ꯑꯄꯤꯜ ꯑꯃꯈꯛꯇꯪ ꯇꯧꯅꯤꯡꯉꯤ ꯑꯔꯣꯏꯕꯁꯤꯗ ꯑꯩꯅ ꯇꯧꯅꯤꯡꯉꯤꯁꯤ ꯏꯃꯥ ꯃꯌꯥꯝꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯃꯣꯏ ꯊꯃꯣꯏꯁꯤꯗ ꯁꯣꯝ ꯅꯥꯀꯟꯗ ꯇꯦꯝꯄꯔꯔꯤ ꯃꯥꯔꯀꯦꯠ ꯑꯅ ꯂꯩꯁꯤꯗꯁꯨ ꯀꯩꯊꯦꯜ ꯁꯥꯍꯟꯅꯤꯡꯉꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯃ ꯈꯪꯗꯣꯛꯄꯤꯔꯣ ꯅꯝꯕꯔ 1 ꯀꯩꯊꯦꯜꯁꯤꯡꯁꯤ ꯍꯥꯟꯅ ꯁꯨꯝ ꯂꯝꯄꯥꯛ ꯁꯨꯝ ꯍꯥꯡꯉꯒ ꯂꯩ ꯍꯥꯡꯉꯤꯁꯤꯗ ꯀꯩꯊꯦꯜꯁꯤ ꯇꯦꯝꯄꯔꯔꯤ ꯃꯥꯔꯀꯦꯠ ꯁꯦꯠ ꯁꯥꯕ ꯌꯥꯏ ꯂꯩꯉꯥꯛꯅ ꯁꯥꯅꯤꯡꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯑꯝꯇ ꯐꯝꯃꯤꯟꯅꯕ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯩ ꯁꯥꯅꯤꯡꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯏꯃꯥ ꯃꯌꯥꯝꯁꯤꯡꯒꯤ ꯏꯃꯥ ꯃꯦꯃꯣꯏꯁꯨ ꯂꯩꯔꯝꯒꯅꯤ ꯃꯗꯨ ꯁꯥꯅꯤꯡꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯦꯕ ꯑꯗꯨꯒ ꯂꯩꯉꯥꯛꯅ ꯁꯥꯅꯤꯡꯗꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯑꯝꯇꯪ ꯐꯝꯃꯤꯟꯅꯕꯤꯔꯣ ꯐꯖꯅ ꯐꯝꯃꯤꯟꯅꯕꯤꯔꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯊꯥ ꯑꯃ ꯍꯦꯟꯖꯜꯂꯛꯑꯦ ꯉꯁꯥꯏꯒꯤ ꯇꯦꯝꯄꯔꯔꯤ ꯃꯥꯔꯀꯦꯠ ꯁꯦꯠꯁꯦ ꯄꯤꯕ ꯉꯝꯗꯕꯁꯦ ꯃꯁꯤ ꯅꯨꯡꯉꯥꯏꯇꯦ ꯃꯁꯤ ꯈꯤꯇꯪ ꯊꯨꯅ ꯄꯤꯕ ꯌꯥꯅꯕ ꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯃꯌꯣꯜ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯃꯅꯨꯡꯁꯦ ꯁꯍꯔ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯦ ꯀꯩꯊꯦꯜꯁꯤꯡꯁꯤꯗꯤ ꯃꯈꯥ ꯇꯥꯅ ꯏꯔꯥꯡ ꯊꯣꯛꯇꯅꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯅ ꯂꯥꯡꯕꯁꯦ ꯂꯥꯡꯍꯟꯗꯅꯕ ꯐꯖꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯃꯨꯛꯇꯪ ꯄꯔꯝ ꯆꯨꯝꯅ ꯂꯩꯉꯥꯛꯄꯤꯌꯣꯅ ꯑꯩ ꯑꯄꯤꯜ ꯑꯃꯇꯪ ꯇꯧꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯨꯃꯤꯠ 53ꯅꯤ ꯁꯨꯈ꯭ꯔꯦ ꯉꯁꯤꯐꯥꯎꯗ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯕ ꯄꯣꯖꯤꯇꯤꯕ ꯑꯦꯛꯁꯟ ꯑꯃꯇꯪ ꯂꯧꯈꯠꯂꯛꯄ ꯎꯗ꯭ꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯀꯩ ꯄꯨꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯄꯣꯠ ꯌꯣꯟꯕꯤ ꯋꯤꯃꯦꯟ ꯚꯦꯟꯗꯔꯁꯤꯡꯁꯤꯒꯤ ꯈꯣꯏꯁꯥꯎꯅꯕꯒꯤ ꯆꯥꯡ ꯅꯣꯡꯃ ꯍꯦꯟꯒꯠꯂꯛꯏ ꯅꯤꯡꯁꯤꯡꯕ ꯌꯥꯏ 1904 ꯑꯃꯁꯨꯡ 1939ꯗ ꯃꯇꯝ ꯑꯗꯨꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇ꯭ꯔꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗꯨꯅ ꯍꯧꯈꯤꯕ ꯅꯨꯄꯤ ꯂꯥꯟ ꯉꯁꯤ ꯃꯥꯂꯦꯝꯗ ꯄꯨꯋꯥꯔꯤꯗ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛ ꯇꯥꯗꯨꯅ ꯂꯩꯔꯤ ꯍꯟꯗꯛꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯃꯥꯁꯤꯡꯁꯤꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯀꯌꯥ ꯌꯥꯎꯔꯤ ꯃꯇꯤꯛ ꯆꯥꯕ ꯃꯆꯥ ꯃꯁꯨ ꯄꯣꯛꯄ ꯀꯌꯥ ꯌꯥꯎꯔꯤ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯇꯔꯥꯏꯅ ꯍꯦꯛ ꯂꯧꯊꯣꯛꯑꯒꯗꯤ ꯇꯁꯦꯡꯅꯃꯛ ꯃꯔꯤꯛꯄꯗꯒꯤ ꯃꯩꯖꯥꯎꯕꯤ ꯑꯣꯏꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯃꯅꯨꯡ ꯍꯨꯠꯅꯒꯤ ꯊꯧꯔꯝ ꯂꯣꯏꯁꯤꯟꯖꯒꯦ ꯂꯣꯏꯅꯅ ꯉꯁꯤ ꯃꯅꯨꯡ ꯍꯨꯠꯅ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯑꯩꯒꯤ ꯑꯦꯛꯁꯇ꯭ꯔꯤꯝ ꯔꯥꯏꯠꯇ ꯂꯩꯔꯤꯕ ꯍꯨꯌꯦꯟ ꯄꯥꯎ ꯃꯅꯤꯄꯨꯔꯤ ꯑꯃꯁꯨꯡ ꯃꯌꯦꯛꯀꯤ ꯏꯗꯤꯁꯟꯒꯤ ꯑꯦꯗꯤꯇꯔ ꯍꯦꯃꯟꯇ ꯀꯨꯃꯥꯔ ꯅꯤꯡꯒꯣꯝꯕ ꯑꯃꯁꯨꯡ ꯑꯦꯜ ꯃꯦꯝꯃ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯅꯤꯄꯨꯔ ꯀꯩꯊꯦꯜ ꯐꯝꯕꯤ ꯑꯄꯨꯟꯕ ꯂꯨꯞꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯂꯣꯏꯅꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯄꯨꯝꯅꯃꯛꯄꯨ ꯀꯥꯏꯅꯅ ꯌꯥꯊꯪ ꯅꯤꯖꯔꯤ ꯂꯣꯏꯅꯅ ꯍꯌꯦꯡ ꯄꯨꯡ 9 ꯃꯈꯥꯏ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯅꯨꯡ ꯍꯨꯠꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ